आकाशवाणी इम्फाल आरके गोरानी न पाउ पाजरी अहनबदा मरुइबा पाउ मणिपुरदा हौखिबा पुंग कुनमरीदा कोविड के अनोबा केस समापन कुनिपान थेंगनखी मितरानी थोई सीखी राज्यस्था हौजिक ओइरिबा कोविड की फिवंगी मतंगदा मुख्यमंत्री एन बिरेन याउना राज्य की मकोकथोंग ऑफिशियल अमसुंग अखंग अहि सिंगी मिफमदा खनखरे संसद के सभा अनिमक्ता ngasisu पेगासस नोपिंग अमसुंग लवु सिंगुगी आयन सिंग याउना तोंगान तोंगान वफम क्यागी मतंगदा बिरोधिना चरांगनबा थोहनखी Laiba Gasta House Powder Puna COVID vaccine dose Koti Nipumato Lag Mudanipan Hena Kapkre, Amashung, Malim Kwaidi Sarwa Sana Konobi Kumhi, Olympic Games saying the Gi, Tokyo the Horagani. Sarkar के facility सिंगदा सही तरह निपान मथकी मियोई सिंगदा COVID-19 vaccine lemna kapagi campaign leibak sing bathungda chatharibana naha oiriba sing vaccine asi kapthoknaba madi atei mioi sing vaccine kapada sumateng pangbina haijari COVID ki akiba leibana miyam na section magwat pigi thong sing tokpiduna yariba makai yumdagi sathoktana leibiyu tangai fadana chathoklabadi face mask upiyu phutaruki social distancing thambiyu mai mit amadi khusa toina hamdoktuna tarutana na thambiyu COVID ka may rin na ba ipaw sing amadi mateng gidamak national helpline number sing na 01123978046 amasung 1075 ni aduga Rising helpline number na 0385241166 amasung 180034538818 ni COVID-19 ngak thok na batangay fadaba sana kanglong singang na satpi na ba Manipuri saysakpa sagol siyam sana thoy na apil tawraduna hai Miyambu sagol sem sanathoina khurumjari nungsijaraba irecha sing tamthiraba COVID-19 laichattagi kanjanabagi damak aikhoi amuk hanna section bagi firep lawminnarasi COVID ki vaccine soidana kapthokpiu face mask soidana upiu mi amaga gi marakta phut taruk lapna leibiu hand sanitizer sijinabiu hand wash natraga sapon sijinaduna khutsa sengna hamdokpiu laichat asidagi ngakthoknaba Laingak na matam gi oina piva tangai phadaba chatna kanglon sing aikhoi khuding mak na ngak na chatminnasi checksin ba haibasina laichat asi changhan dana bagi khwaidagi pharaba pambaini mayambu amukka hanna khurumjari Haujik mapung oiba paw Manipur da hauki ba pung kunmari da COVID ki anoba case samapan kunipan thengnaki Raijik hakse biban ngasi nimidawaram thokpa cherol amad hai puna sample lising mga ga samnga yang mga test tawda mi samapan kunipan positive oiba thengna khibani ngasi ko ina positive oibi sang sara tratrok 10 tare chuinani nona positive oiba sing adugi manungda Imphal West gi chani marphumari Imphal East gi chani yankhai taruk Churasanpur dagi chamaga mapan yauri Hailbe matamasi manungda COVID positive oiba mi trani thoi sikhi masigi loinana Laina asai sikiba migi masing lising amaga samri kontrata ruk sure nauna sikiba sing adugi manungda Imphal West Imphal East amasung kangpok pidi ahum Bisnupur dagi ani amasung Thobal dagi ama yauri Manipur da hauji oiba COVID-19 positive oibi sang nomono hangalakliba amadi laina astagi mi sebagi sang wangkhalakliba asi laksina bangi matang dangasi Mukhyamantri Nongthomam Biren Singh yauna Rajya Sarkar gi makok thongba lusing basing amadi medical expert sing oiba review meeting ama pangthokre Mukhyamantri ki secretary ta pangthoki bimifam aduda Rajya asigi hauji oiriba COVID ki phibam kupna khanakhi hauji phawda Rajya sta COVID vaccine ka pa yaraba beneficiary singi sada yankhai da vaccine kapkre ate lemoriba sing adusu yariba makai athuba matangi manung da vaccine kapthona ba thorang paikhatle Kaksing District United Club Organization ka duko na sinduna ngasi Kaksing Zilai Gogwai Lamkhai Bazar da COVID vaccine kapkre masi CMO Kaksing gi makha pangthok khibani District Administrator Imphal West Samuro Primary Health Center Samuro Municipal Council amadi EYDO na sinduna Samuro Kaithel ngasi COVID vaccine kapkre maduda misani henbada vaccine kapkhe Manipur ke Chief Minister COVID-19 affected livelihood support scheme ki guidelines sing thas ki tara manga official gazette ta fongle Rajya ke Secretary Social Welfare na thok pachero amada hai scheme masi kana basing tangkak nan gen thokani street women vendors sing performing artist laborer rickshaw madi auto driver school van driver dukan phamba yaw basing artisan amasung fisabi sing da anba khudong chaba pigani tabiriba pawasi Akashbani Imphal dagini
Sangsat ke sabah ni magtanga si su Pegasus no ping amasu lawu singu gi ain singyaw na tongan bawa pham kya gi matang da birodi na charang na bathohan ki Lok Sabha gi mifam ahan boy ne thoklo batung da amuk nauna tarok pada Congress Trinamool Congress DMK NCP lep amadi ate dol sing sadasya singna Pegasus no ping lawu sing ain sing amadi ate wafam kya gi matang da sarkar gi mayok to kholaw ke lawduna sabha gi mayad sangsin ki sarang na bamarak aduda sabha inland vessel village ni kunmato emasung Essential Defense Services Bill lising kun mati puthoki Adaksana charang na bathole ba sadasya singda sabagi mifam jathaba yahana ba haiki adubu charang na badu makata na jathaki tungda sabagi mifam nungthilpung ani phawa yaithoki tungda nungthilpung mari phawa yaithoki Rajya Sabha du chamana ba phibam da Pegasus no ping amasung lawusing ain sing matang da charang na bathoki nimit yongba matam da sabagi mifam amu hawna ba tarok padasu birodi sadasya singna sabagi mayadi chang sinduna charang na bathohan ki Tungda Deputy Chairman Harivans na sabagi mifam nungthilpung ani phaw yaithoki tungda sabagi mifam ngasi nomi oina yaithoki Kendra Sarkar haidi Rajya sing amsu Union Territory sing da hauju fawda COVID ke vaccine dose koti ni phum 2,8 hen pikre vaccine dose lak taret amak suma khata na pi na besem sari marak asida haukiba pung komrai da lebak aski beneficiary lak kuni thoi lising humudra tre hen bada COVID ke vaccine kaw kre hauju fawda kapkiba apun ba vaccine dose koti ni phuma thoi lak humdra ni pan hele Kendriya Haksel Mantralaya na cherol amada hai haukiba pung konmari da lebak asida COVID ke anova case lising ni phuma thoi sahum marphum doi thengna ki haujik lebak asida COVID ke active case lak mari lising mapan sahum marphudra mari leiri Haukiba pung konmari da lebak asa COVID ke anaba puna lising kuntrani pan chatuk yang khede naba fakhiba galoine na laina ase naba fakhiba masing koti ahum lak mari lising kunmapan hele naba pharakpagi sang jada marphudra tre dasmik ahum mangani Pradhanmantri Narendra Modi na thasi kunmada sandokadaba Akashbani gi man ki baat thoromda lebak asigi amadi mapalam da leiba miwesing da mahaki pungningi wa phongdokani masi thagi oina sandokpa radio program asigi humdrama pansubatang kakni Miyam na makogi wakalon amadi mo na sing mapirik na basu Pradhanmantri na apel tawri Miyam na makogi mo sing ado namo app na traga MyGov Open Forum da phongdorok payagani Toll free number 1800117800 dasu dial torok yagani amasung makoina Hindi natrag English da phongdorok wa form adu record tawgani Phone line ase hayang phawba hangani miyam na 1922 da miss call piraga phangbal link ta SMS thaduna Pradhanmantri da makogi mot phongdok pasu yagani Akashbani Imphal dagi paw tabiri COVID-19 laichat na maram oiduna sahi amason tharaba tungda hayang dagi hagodoriba Summer Tokyo Olympic Games malemgi sana khona ba pamjaba mioi kayana khawrang na ngairi khogi pawmi na hai Olympic Games tokpadi tawdana matam yetholga pangthokpa asi handa case na hanbani games asi matangda pawdom ama Sahi mari lerga pangthokpa sanabagi chawrba kumai asi hayeng Bharat ki matam nungtil pung mari makhaida horagani thauramasi Japan gi konung Tokyo da nauna saba National Stadium da pangthokani babok lising humpunipal gi sit laiba 3 tiered complex asi Tokyo Olympics ki damak $1 billion ama makhai chang na sakibani adu moinamak COVID-19 laichat na maram oiduna opening ceremony amadi event ayamadi babok yaudana pangthokadari games asi hawdokpagi ningthi jaraba thauramatuda France ki president Emmanuel Macron amasung America ki First Lady Jill Biden yauna laibak tara mangarungi lusingba singamadi international organization singi mihut sing yauraba yai August 9 phawga chathagada games asida laibak chani taruki athlete lising tara mathoi romna charuk yagani Bharat ki oinasu Manipur dagi manga yauna punna athlete cham kunna games asida charuk yagani hawdokpagi thoramda saknai rabi boxer MC Mary Kom amadi nupagi hockey team gi skipper Manpreet Singh na Bharat team gi flag bearer sing oigani games asigi damak international olympic committee na guideline Cameron Logdokre, Matugi Manunda, athlete Ama Natraga, team member Ama COVID positive Oreklabadi, disqualified Tawagi Mahuta, did not start DNS when Logani Haiba Wapam Yauri. Wapam Amana Tokyo Olympic Games Asigi medal Singasi, Japan gi recycle electronics na Sabani Hairi. Akashbani Imphal gi Paugi Damak, Sports Dex Tagi, Wahingbam Washington. Games as the young Nabagdamak, Tokyo the Lady Manipur Judo Sanaroi, Sushila Ligma Bangawari Sananaba, Sports Texta, Ekogi Mute, Ngangong Kiran, Haujik Line the Lady, Kiran. Hello Sushila, Haujik si Tokyo the Lady Hanatazai, Tokyo Olympic Games, Asigidam, Haujik si Mapamadu the Kamdona, Sem Sabiri, practice nursing Fazana Tawiri Bra.
Hello, Tamu Kiran. Akoi Tokyo da hojik laijare Olympic Village da duga aikoigi Olympic preparation je adum hanagi aikoigi routine da dum chathra dum makata na phajana dum chathari aduga lakaduriba tang kumari sida aigi bout leiba adu dum makata na competition gi da mukta preparation di phajana dum laijare yamna nungai ji Susila hojik se Japan da COVID-19 gi pandemic sandokpana maram moidana athing ba kaya ma leire na tajai sana khona ba mari leina satpana singbada kari problem sing thangna bi tamugiran amarom da COVID-19 na maram moiga khoije koigi Olympics village tagi hena mapan thokpa yadaba dagi Olympic village tagi koigi judo sanabam bawa the stadium bawa ada stadium tu Olympic village sumaina tang chale adu atopa mapan dagi mi lakpa unaba yadaba dagi koina mapan thokpa yadaba sungmagi nuaitaba khradi thena je adu akoidi sanabagi dang tang lakpanina atopadi kaisumda khaludre sanabaji tang bu fajana sana haladi na koi aduda dum lining oilere Susila handaki Tokyo Olympic Games asida Bharat ki mio shama kunmunga ki contingent asida judo masana dadi Susila matom tani hojik saruk yabiri basi judo masana da India represent tawuda isha ithanta oibase wakhal kari phawi bage judo masana gi oina aina India gi na represent tor la ko sida aina ngamjabi thakta raibi do honaraga akogi judo gi damakta amadi judo association Manipur judo association gi damakta amadi India judo federation gi damakta mai purakpa ngambo jagena aina wakhandi sumaina sagatche yam kana ai angamba thakta hona jagani tamo handaki games asida Susila na soidanamaki sanagi takamanama phangma ngamngane habasi Manipur miyam gi asoba asa mani Susila gi wakhalda ishagi horupum oriba Manipur gi miyam da kari haibining balaibage koigi malebak Manipur gi miyam singbo amamakta da ikongna na khurumjari amadi thakatchaba phongtoksari koigi Manipur gi sanaroi sing amadi hawgalagliba sanaroi sing sports person jingbo sukimatik support towiba adagi akoi manga sanabala kusida akoigi chatlamdai da unajaba phangjadragasu akoigi social media gi khuthanggi akoibu thagat wahai phongtokbiba amadi thona pangal happy base masi sukimati akoida pejai tamo duga akoisu imaleba ki damakta akoina ngamjaba thakta hona jaduna mayamgi board gi akoi medal amam logjarakuna imaleba Manipur gi amadi India gi mai purokpa adegi pumnamaki ningba thungan mangam boijagena ai haijari games asi yawnuna bagi yamna chinkraba practice tawbagi sanabagi asinba mayamgi maraktagi mikup khara kaithok piraga All India Radio Imphal ga wari sanabagi tanjama kak pibiba Susila bu thagachari All India Radio Imphal gi maikai dagi Manipur miyamgi mahut chinjaraga Susila na handaki Tokyo Olympic Games asida soidanamaki sanagi takmanama phangbirakpo oibiyu haiduna yaifa mangol pijari All India Radio amadi Manipur gi miyambu Susilalingmabam na hainingai litana thagatchaba phongtoksari sanaroi singgi damakta sukimatik mayamna support towiba amadi thongna pangal hapiba gi damakta su ikongna na khurumjaba loina hana thagatche Kiran Games as the Saru Yarba Manipur gi sanaroi mangana mai paktona medal purapo oishono haina CPI Manipur State Council yaipa paujel piri Coordinating body Gorani su haying dagi hawgidori ba games asida Manipur gi sanaroi sina mai paktona medal purapo oishono hairi Manipur Veterans Hockey Association asu sanaroi singa sida yaipa paujel piri Loisilakpada COVID-19 ngak thoknaba face mask upa phutaruk lamna leiwa khutsa amadi mai mit tarutana na thamba haiba chama thawang ahum singang na chatpinaba amuka hanin singjari Aroibada maroiba pau amuk hana Manipur da hawkiba pung kunmari da COVID ki anoba case amapan kunipan thengnaki miyotarani thoi sikhi Raija sta hauji oiriba COVID ki phibam gi matang da Mukhyamantri N Biren yauna raija gi makokthom official sing amasung akai ayang singi mipam da khanakre Sangsad ke saba animak tanga si su pega snooping amaso lawu singu gi ayan sing yauna tongan mafam kya gi matang da biro dina charang na bathohan ki Laiba gasta hauju phawda puna COVID ki vaccine dose koti ni phuma thoi lak mudani pan hena kaw kre amasung malem gi khwaidi gi sarwa sana kono bi kumhai Olympic Games hayeng dagi Tokyo da hauragani pauloi jare